Stephen Hawking haiba scientist asi Galileo na sikiba numita pokhi aduga mahangna sikiba numit asina Albert Einstein na pokpo numitani Black Rose haiba atangba lei asi Turkey gi Halfeti village ta khakta hawi rainy season matamda Bolivian salt plate asi malemgi khwaidagi chawba mirror ama oi masibu sargaga malemga tainaba border haina su kaunai aikhoigi malem asida khwaidagi tangba ya asi Sir Isaac Newton gi maya asini. Fact number 1 Stephen Hawking asi Galileo na siba numita pokhi aduga Albert Einstein na pokpa numita sikhi Galileo sikhiba asi January 8 1642 dani Stephen Hawking pokhiba asina chahi chahumgi matungda January 8 1942 dani aduga Albert Einstein na March 14 1879 da pokhi Stephen Hawking na sikhiba numit asisu March 14 2018 dani masida pokpa amasung sibagi chahi khenarabasu tha amadi tarik chap manai. Fact number 2 China gi Han dynasty gi matamda leiramba Qinzui hairibi noble woman asi 163 BC da sikhi mahaki asiba masa asi 1971 da fangki matam asida mahaki masam phibam kairamde mahaki skin su soft oirami aduga matam asi fauba mahaki singli singda blood yaurami mahak Lady Di haina su khangnai mahak Dai gi Marquis ki nupini mahangna chahi yankhai surakpada heart attack ta sikhibani. Fact number 3 malem asigi oina Black Rose haiba rose makhal asi Turkey gi Halfeti village khakta da hawi Turkish lon da Karagul haina khangnaba rose asi atopa rose makhal singdagi tingkhang panba heli amadi masigi sweet smell lei mafam asida Sparta gi Western province na dominate tawba Turkish rose garden kauba industry ama lei hauzik Turkey amadi Bulgaria na malemgi apunba rose oil gi 80% puthoi mafam asigi miyoi singna Black Rose asi unique oi haiba idea amata leite adubu upper Halfeti da town asigi agricultural department na Black Rose 1000 muk hauba greenhouse ama operate tawre. Fact number 4 rainy season matamda isingna Bolivian salt plate pu malemgi khwaidagi chawba mingsel ama onthoi masigi su mathakta mafam asibu sargaga malemga anigi tainafam border haina su kaunai Salardi Uyuni haina su khangnaba Bolivian salt plate asi November dagi March phawbada tolki saruk sing adu isingi apaba layer amana kupsili masidagi atiagi saruk mapung fana reflect tawba yamna chawba reflective mirror ama semi masina leimai da chaliba miyoi amabu atia mathakta chatpo oina uhalli thawong asi thokpada khwaidigi sunaba matam asi anganba yuktani masigi maramdi matam asidana leimai da disturb tawba nungsit sitpagi chang yamna hanthai. Fact number 5 1979 da Ilbita Adams Kobi nupi amana New York City gi Midtown Manhattan da leiba Empire State Building gi marfu taruk suba floor dagi chongtharaktuna suicide tawnaba honarami mahangna floor adudagi chongtharaklami adubu akanba nungsitki sahum amana mahakpu marfu manga suba floor da humjilaklami masidagi floor aduda panduna hinghaurami thaudo asi malemgi mi pumnamakna angakpa pokhi. Fact number 6 malem asigi khwaidagi tangba ya asi Sir Isaac Newton gi ya asini 1816 da Sir Isaac Newton gi maya ama auction da $3,633 piduna yonkhi masi matam adugi oina yamlaba senpham amani masibu leiba miyoi aduna maming chalaba scientist asigi maya adubu khudob oina sadoklami. Fact number 7 1937 da
ihan hana Toronto City da nupi ani khangna dress akauba setuna miyam mamangda chalubadagi car ama accident thokhi thaudo asi nupi ani duna dress akauba setuna challingaida manakta car thauduna lakpa nupa amana lambi da yengdaduna nupi ani dugi attractive oiba saktam aduda ngauringaida mahaki car adu accident thokhibani. Fact number 8 Malem asigi khwaidigi tangba water bottle asi Aqua di Cristallo Vivoto A Modigliani asini. Masigi mamal asi chaurangna $60,000 natraga rupees 50 lakh mukni bottle asi 24 karat gold na chabani. Bottle asi di yauriba ising asi tongan ba mafam ahumdagi laurakpani. Masida yauriba asi France amadi Fiji gi Natural Springs tagi laurakpa ising amadi Iceland gi Glacier singdagi semba ising asini. Ising asida 24 karat gold gi 5 grams hapchili. Masina bottle asigi ising asi alkaline gi chang hengadhali. Bottle asi Fernando Altamirano haiba Miyoi asina design tawkhibani. Fact number 9 Helicorpion kauba sak makhalama chaurangna chahi 250 million gi mamangda leirami haina thajanai. Sak makhal asigi lower jaw da circular mong manba horai gi saruk pali. Horai manba mayasing asibu tooth holes haina kawi. Masina samudra gi jiba kaya kumna saibada mateng pangi. Fact number 10 Malem asigi khwaidigi cleanest oiba lake singi manungda ama oiba Flathead Lake asi. Masigi crystal clear water na maram oiraga yamna thenna ui. Adubu tasengbadi part asi 370 feet phawba lui. Achauba natural oiba part asi United States ki Northwest Montana da lei. Masigi surface area asi 510 square kilometers ni. Water volume na 23.2 km cube ni. Part asi Flathead River gi paring da lei. Masigi mathakta 1930 da Kerr Dam sakhre. Dam asina electricity generate tawi. Masigi hydroelectric asi 2015 dagi Confederated Salish and Kootenai Tribe na operate tawragli. Fact number 11 Statue of Emptiness haina khangnaba maming chalaba bronze sculpture asi Switzerland gi Lake Geneva gi manakta lei. Statue asi saramliba artist asina Albert Georgi ni. Statue asi mayai thangba sarukta chauna hoba Islam figure amani. Statue asina tagliba asi masa mangkraba kanagumba parents singi awaba aduni. Statue of Emptiness kauba India gi Hyderabad tasu ama lei. Masisu tourist attraction ama oiri. Adubu hena maming chalibadi Switzerland da leiriba statue asini. Fact number 12 Love at First Sight haiba sida changliba matam asi 0.13 seconds khaktani haina thijiloi singna phongdokli. Aikhoina kanagumba miyoi ama ahanba hek ubada aikhoigi brain asina dopamine amadi adrenaline kauba hormone yamna thuna thadorei. Adubu masi ngaihak khaki wani. True love haiba sidadi matam khara changani. Masida intimacy amadi commitment develop tauba mathau tai. Lasting love asidi experience share taunaba thajanaba amadi mutual understanding mayam asina matam changna semgali hairi.